Lengak sem na buhonaba lairiba isudagi na thainaba honabani haina Zomi Students Federation na phongdorakre. Haujik thokliba irang asina miyamgi mang takraba lanthum amade institution Kuki phurukki mathakta chathaba ethnic cleansing asigi matangda investigation chathaduna mara laiba miyosing se rakpidana lairiba issue sing ase na thainabagi damakta lengak semnabagi khongthang paikhatpani haina Zomi Students Federation thadrokpa serol amana phongdorakle. Zomi Students Federation thadrokpa serol amagi matungena and birena lusingba BJP gi lenga adubu lokthokduna president rule thamjilakiba ase India lenga na lakhotpa positive oiba khongthang amane makata na state asida president rule thambada Zomi Students Federation saugatle president rule lenga lakhibadagi lamdam asida positive oiba development kya porpa ngamle hanaga yengnarubada mihat mepungi sang yamna nemtharaklabasu Manipur da haujuk phawbugi oina mahausagum ingtapa hanjilakle haibadi yakhiroi lamdam asigi majority community na Kuki zo miyam da sathakhiba makhal makha kya ge thabak singa duna ngasi phawba phurup asigi miyam awasai thengmayok na duna lairi haibasi miyam pungnamak na kawroi dabari haina su serol duna phongdorakle Zero duna makha taraduna hai state asida president rule lengak laidingai tung koina ingtapa khunai amada lainanabagi damak political solution ama poraktuna Kuki zo phurup miyamna taleba separate political administrative system pinanaba mari lenaba authority gi maikaidagi honabiyo haina taksilakpaga loinana popular government ama semnaba thorang tawriba sigi matangda Zomi Students Federation na kaidongaida sogaloi haina su makha tarakle lengak na cup syrup ani athengba thangkhre Miyoibagi haksangda sokniya oiba toxic chemicals sing saruk wangna yawi haiduna Manipur lengakna cup syrup ani sijenaba amade yonbada athengba thamkhre lengakna athengba thamkhraba cup syrup ani adudi Gujarat na manufacture tawba Reliab amade Reciprocity ani haire Manipur Rajbari thugai kiba si atamdana kanagumba kharana aikhogi puwarigi latam ama muthatnaba honarakpani haina MP Bimol na phongdokhre Manipur gi ningthauboda Chandrana leramba Silong da leiba Red Land Building miyamna Manipur Rajbari haina khangnaliba mafam ase thugai kibagi paw tabada yamna nungaite kanagumba kharna atamdana aikhogi puwarigi latam ama muthatuna mamangaidagi leiraklaba khubam sing mahanaba chatharakpa thabakni haina Lok Sabha gi MP Anouba Bimol akoijamna phongdokhre hidamasigi matangda pawmisingna akhanana unabada wafamasi phongdokladuna makhatana hai mafamadu Manipur gi wangmada leijarabasu aikhogi puwariga sagonaduna leiragadaba mafamne miyamna kawba leiraroidaba 1949 gi September 21 da Border Chandra Maharashtra India da tinbagi merger agreement sign tawnakiba mahaki residence ne heritage ka mari lenaba logi makhada section ngak senduna thamgadaba amadi tourist spot oina sangwatkadaba mafamadubu thugai kiba haibasi laibak thibane kanagi yathang matungina thugai kibano haibadu miyamda khanghangadabani miyamna su demand topam thoi thawong asi Manipur gi puwari amadi miyamda atamnana khut tharakpani haina lawgane athubada hanagi masak matawgumna semjingadabani mafamadu Manipur gi puwari ga mari lenaba khaktanatana British ki makhutagi ningkha tamlaba matungda India sangolakpa ki puwari ga su chauna mari lenaba mafam amane India lengak masu mafam adubu heritage site oina lawthopam thoi 2021 dagi Meghalaya lengak na Manipur lengak da mafam adu sinarakrabane maramaduna Manipur Rajbari thugaibada Manipur lengak khangde haibi yaroi Manipur gi MP ama oina mari lenaba authority da se iduna kanagi yathang matungina thugai ki bano haibdu chapchana thidokani haina su phongdokhe Nakalamurom the Meghalaya gi Chief Minister Konat K Sangmana Hotel Classic Grande da pangthoki ba pawgi me phamamagi khudong saba lauraga hiramasigi matang da pawmisingna hangba wahangi pa khumpire duna hai haukiba pung nipunipan gi manungda mafamadu da thodok khara thokre habagi paw phangle adubu Manipur Rajbari thugai ki badu Meghalaya lenga hiram amatada mari lenade mafamadu thugai na ba ayaba pi ki balaite mafamadu Manipur lenga ta sinakrabane Manipur lenga ta mafamadu ngak senduna thamna ba maroina leiriba building adu kannaba paw pikyo phawbu leikhre Redland thugai kibadu Manipur lengak na sathakiba oigani haina thamlakre mari lenaba officer singna telephone gi khuthang da wari sanabada lengaka leiriba agency amada thugai badu du yawkiba leite Meghalaya lengak ki oinadi puwari ga mari lenaba monument building sing khanduna thamnaba honaduna lakle thawdosigi matang da Manipur miyamna phawriba nuai tabadu phangi Meghalaya da thokiba thawdo oibana lamdam madugi chief minister ama oina sabchana thigatkane karigumba sangkat sagatpagi oirabasu leiriba building adu soktana nakanda sagatna ba khanakibadi le Redland building thugaiba dugidi Meghalaya lengak mari lenade haina phongdorokhe Nakalamaromda Manipur Rajbari thugaibda senaba official sangi mathakta action lokhalo haina phongdorokhe Silong da leiba Manipuri Rajbari thugai kiba sing sairak piyo haina Silong Manipur Students Union na phongdorokhe
BJP gi Anouba Lengak semlakpada NPP na sogot panatraga sogotabagi matangda miyamgi apamba lawgani haina sangmana phongdokkhre birena lusingba BJP gi lengakta NPP na sogot patokibadu maroina biren gi leadership adudagi ni haina phongdorakle Manipur da BJP gi Anouba Lenga ama semlakpada NDA gi mapang oiriba NPP na sogot panatraga sogotaba haibagi matangda miyamgi warep lawgani haina Meghalaya gi Chief Minister su oiriba National People's Party NPP gi National President Commando ke sangmana phongdokkhre NPP gi oinadi power paibadagi di miyamgi apamba matungina thabak tawbana hena maroi haina su mahana pawmisinga phongdokhe wafam asi numinini gi khongsatta Manipur da mahana hek thunglabaga CSO IDP sing amadi mahaki party gi lusingba sing amasung governor phawba unaraba matung ngarang hotel classic grande da pangtokpa pawgi mifamda phongdokhibane mahana makhata na hai Manipur da leramba birena lusingba BJP lengakta NPP na sagatpa tokhiba du maroina biren gi leadership adudagi ne NDA da support torambadaga withdraw tawba nate NPP gi oinadi warep khudimak miyamda kanagadra masung miyamgi afaba oigadra haiba yenglaba matungda party gi MLA amadi lusingba singa tanaraga lawgani haikhe Speaker yauna BJP gi MLA tarukna BL Santos ka unakhrabasu Manipur da Anouba Lengak lehanbagi wafam laikhai tadri hadi Numit mari mangani gi mamangdagi hauraduna February 8 2025 da resign tawhankhiba matam adugi Manipur Lengak lusinglamba biren yauna Speaker amadi Lengak tuda Minister sing oiramkhiba amasung MLA sing state asida Anouba Lenga ama amuhana semhanbio haijanabagi damak Delhi da changsinduna BJP amasung Union Lenga kilusingba sing unanaba leirakraba matung ngara ayopung 13 tarakpada BJP ki National General Secretary Organization BL Santos ka Manipur gi Speaker amasung MLA mangaga unakhre unabasi da MLA singi maikaidagi Manipur da Anouba Lenga ama atuba matamda lehanbina bataksin khrabasu wafam asigi matangda BL Santos ki maikaidagi laikhai taba wafam amata phongdorakhidre haina thamlakle Kangleipak Manipur bu Indiana namlaw lok sinkhibagi mayokta October 15 da pung 12 gi general strike lauk thokle haina sorepana arang phongdorakhre Indiana Kangleipak Manipur bu namlaw lok sinkhiba numit October 15 da Kangleipak Manipur da numit asigi ayop pung 5 dagi numidang wanang pung 5 phawba sorepana general strike lauk thokle hana Socialist Revolutionary Party sorepa Kangleipak ki secretary Publicity and Organization MC yaiphabi ki serolamna phongdorakhre Imphal Pukhaw lambi salak saramle October 10 phawbada semjindrabade lengaki gari sing sat hallaro hadi Manipur gi phibam thina sokpadagi salak saraba lambi singi manungda Imphal mayang Imphal lambi mayai lambi khakta oiramdre Imphal East district ki yamlaba miyamna satok sasin tawriba district asigi khwaidagi maru oiba lambi amaso oiriba Imphal dagi Pukhaw phawbagi lambi su salak saramle hadi lambi asida mahima sing tamba satpa ngang singna maruti benda chatlaba phawbada lambi asida leiriba kongkut sing thaiduna chatnaba honabada gari manungda angang masel yeisinabadagi school chalu haiba yadaba angang yaurakle karigumba lambi asi lenga ki Works Department thasagi kun phawbugi manungda semjindrabade lambi asida Manipur Lenga ki gari amata jalallaroi thingzillagani haina khundrakpom kendra youth organization gi president Sanjit Laisang temna phongdorakhre Thiba khangdana lerakpa pera Commando gi haksang phangle IED pokhaibada angang ama sokle hare haukibe irai numittagi Jammu and Kashmir gi gadol umangda thiba khangdana lerakhiba elite pera Commando ani adugi marakta amagi haksang phangkharba matung ngasi amu ani suba pera Commando adugi haksang phangba ngamkhre hare pera Commando ani asi asupa gadol umang manungda lambi lamhangna badagi ningtham thagi matam oisilapuna maram oiraga tongan ba weather ga mari lenarba thaudok singda leikhidaba oigani thajare nakalamoromda Chhattisgarh gi Bijapur district ta naksal singna thamlambani singnaba improvised explosive device ama pokhairapada nupa masa ama sokle thaudo aduda soklaba nupa masa adugi phibam ludre adubu security force singna thaudok thokiba pdia khungang amade masigi akoibada naksal singna ahenba IED natraga atopa pokhaibi aba polam sing thamlibra haibadu thijinba haukhre hadi Conrad Sangmana Kangpokpi gi IDP sing unakhre Manipur da numit nini gi khongsat laglam khiba National People's Party NPP National President su oiriba Meghalaya gi Chief Minister Conrad K Sangmana ngarang Kangpokpi gi IDP sing unabaga loinana CSO sing su unakhre NPP gi lusing basina Imphal dagi Dimapur gi damak hankhiba gi lambida Kangpokpi gi IDP sing amadi CSO sing lusing basinga unaram khibani haire
Committee on Tribal Unity Kotu ki maikaidagi Conrad K Sangmada memorandum ama piduna Manipur irang na maram oiduna yum thadoktuna Meghalaya da sangjapam lauriba Kuki zogi IDP singbu state legak na ningthina thambiba bu apenba amade thagapa phongdokpaga loinana IDP sing asigi rehabilitation gi thabak sing lokhatpina basu taksan khe Kotu gi maikaidagi pisan khiba memorandum aduda Meghalaya da lairiba Kuki zo IDP sing gi masa masu sing lairik tamba amade ana ayek yaurokpada medical fee na singbada khudong chaba pibina basu taksan khibaga loinana IDP sing lairiba house rent hanta hanbinaba Conrad Sangmada taksin khi loinana displaced Kuki zo sing the electricity water amade security matik sana pibina basu taksin khi Kotu gi maikaidagi article 239A gi makhada Manipur gi minority tribe singbo safeguard pinaba amadi matam supagi oina community asigi mioi sing ingtapna laiba fangnaba thabak sing lokhatnaba center da taksin binaba wafam su thamkhe Conrad Sangmana se so singilo singba singa unabada community gi marakta mangkhraba thajanaba adu amu hanjilaknaba mari lenaba stakeholder singna punna thabak tawminanaba wafam thamkhe Conrad Sangmana Dimapur satrangai gi mangoinana mahaki lambida senapati da NPP state unit ki hanagi president oiramba laikhidraba ke kai sigi yumda thungbaga loinana saklen amasu sakhe masigi matung Dimapur gi damak senapati thadokki haide Manipur mathang makha onaba honabada NPP su asoba thodang lauriba party ni haina ke mega sandrana phongdokkhre Manipur da ing tappa thugaiduna mathang makha onaba honabada BJP gi mapang oiriba NPP su asoba thodang lauriba party amani haina MPCC gi president kaisa mega sandrana mara siraduna BJP amasung NPP khenaba laite senlek amagi mamai ani ni haina su phongdokkhre National People's Party NPP ki national president oiriba Meghalaya gi chief minister Conrad Sangma Manipur numit nini ki khongsata lakleba siga mari lenana Manipur Pradesh Congress Committee MPCC ki president kaisa mega sandrana ex da thadorokpa posamada mathaki wafam asi phongdokladuna Conrad Sangma gi Manipur khongsada si state asida NDA gi mapanga sontharakliba asibu amuhanna hingat hananaba amusung NPP gi party organization mapangal kankhal hananaba lakpade Manipur da ingtapa purakna bagi wakhalonda lakpana te hain sumara sirakle BJP amasung masiga saminariba mapang singna Manipur gi integrity amadi unity ngakpa ngamdre Manipur da ingtapa purakpa ngamdre amadi Manipur miyamda justice phanganba ngamdre hain sumara sirakle kumja 2023 gi May 3 dagi Manipur da mitay amasung Kuki zo phuruk ani dagi marakta thorakleba violence asida miyoi sani yankai hena laikhidre miyoi lising kiyana mayumakai laitaba miyoi oihalli haba wafam su thamlakle ningsingba yai nominee gi khongsata nahan NPP gi national president Conrad Sangma Imphal da thunglakibane mahana Imphal airport ta thunglabaga pawmisinga unabada mahana Manipur da laklaba khongsata se Manipur da ingtapa purakna ba amadi mahausa gi phibam da mapung phana hanjilakna ba phurup singilu singba sing CSO sing unaduna wari sanana ba lakpani haina phongdokhibane mahana Imphal da thunglabaga maitai gi CSO singilu singba sing unabaga loinana Manipur gi governor Ajay Kumar Balaga su unake masdanatna Conrad Sangma na relief camp sing da sangjapam lauduna lairiba internally displaced persons sing su unakibane kaisa mega sandrana makha taraduna BJP na lusingba NDA lenga hek lapodagi satharagli basulam sasan corruption amade khaidok khaijin gi policy kya satharakbana lenga asibo hek horokpadagi Manipur miyamna yadaduna lakle habaga lunana Congress party gi oinadi Manipur miyam gi apamba ama oiriba democracy gi value lehanba amade apunba Manipur ama sagat pahaiba pandam asida sapchana miyam ko loinana lepli haina su phongdorakle thabaktagi lokthoknaba IDP Students Welfare Association na taksilakle Manipur University ki Department of Vocational Studies and Skill Development ki Head of Department na IDP mahiroi ama yauna mahiroi anida oza amana haigadaba wahiwata sijina ki haina mara siraduna SOD asibu thabaktagi lokthokadabani haina Internally Displaced Person Students Welfare Association ki maikaidagi taksimkhre Manipur Press Club ki Thangjing Hall da pawmisinga unaba amada lop asigi Media Publicity Secretary KSS Nausana hai haukiba September 15 da Department asigi SOD na mahiroi anida haigadaba wahiwata sijina kidababu manamanil naidana loishanaba honabada MU gi BC yauna Department asigi SOD amade IDP mahiroi singa phaminaduna wari sanaduna apology letter ama thoraklaga yasanaba poraknaba yanakiba wafambu tungoinaramlaga apology tawbugi mahutta apology letter aduda IDP singu mara sijalakpa silaibak thibane maramasina SOD oiriba asigi mathakta Manipur
ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯤ BC ꯅ ꯊꯕꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ HOD ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯜꯂꯕ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ IDP ꯃꯍꯩꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯑꯆꯨꯝꯕ ꯄꯥꯝꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ CSOꯁꯤꯡꯒ ꯄꯨꯜꯂꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯈꯤ ꯇꯣꯝꯇꯣꯝ ꯁꯅꯥ ꯅꯣꯡꯁꯥꯕ ex MP candidate ꯆꯍꯤ 3 ꯚꯣꯠ ꯂꯦꯞꯄ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ NG Mani College awareness pangthokre State Lengaki Manipur State AIDS Control Society ki sponsor makhada District AIDS Prevention and Control Unit Imphal Isna NG Mani College ki NSS Unit amasung IQAC ga khusamnaduna sahi asigi August 12 dagi October 12 phawbu chathagadaba intensified IEC campaign gi saru ama oina awareness session amangara NG Mani College na pangthokre awareness to the District AIDS Control Officer Imphal is Dr. K.C. Luang na marik sumba warol kaya thamdana college asigi oja amadi mahairoishingasu interaction program pangthoki haire